NH2 Kuki NP की total shutdown gari sing panduna lairi driver hindi men sing ne sing kg da lupa chamaga kunamasum alu kg da lupa marfu da lairi tha asiki taragum da ayukta kotlen amasum kodjim khul ani ki marak da leiba lambi da ambush tawduna thadau search leader yauna misam ahum hatkhriba amasum mari su onkiba thawdo ki matangda kuki furuk ki miyoi sing phajenduna thamki haibadigi kuki NP Manipur highway sing da pung nifuga nipan gi total shutdown gi khungchang sangsilakraba matung makoi gi furuk ki miyoi sing suna thaduraktri haiduna nahan ahing nongyari ki atopa pung nifuga nipon ki matam piradun amuk sangdorakhibagi NH2 Imphal Dimapur lambi paring da panduna lairakpa gari sahumlom sukri panduna lairakliba gari sing asigi manungda poche puthok pusin tawba truck sing amasum passenger puba sing yauri yamlaba gari sing palliba mafam singna highway paring asigi khongnem ti khulen amadi mayang khang sing busini mafam sing asida Dimapur rom da handokpasu yadaba amasum Imphal tama sangsilakpasu yadana panduna lairakliba gari singi manungdagi passenger bus amagi driver Sukur Allies Behari Kauba Miyo Amana Makoina Mayunariba Khudong Sadabasing Paumi Singi Kutang Fongdorakri Magna Hai Lambi Lamkhang the Panduna Laibasina Gari Singa Siga Loina Rakiba Miyo Singi Taknabi Ising Pangdri Hingnabagida Maksadaba Yadabanina Mapamadu Sing kilogram Amada Lupa Chamaga Kunamasum Alu kilogram Amada Lupa Marfu Piduna Lady Kasari Maram asina atupa matamda laigakna panduna lairakliba gari sing asi matik saba security na ngaksinuna lamthungpham tana purakpiyu haiki lambi lamangna panduna lairakpana thuaningdaba thawdoksing thokpasingsu tholakadra haibigi mipaiba pukle hari NH37 Imphal jiribam lambi gidi poche purakpa truck samaga yankhairom ngarang ayuk security na ngaksinun Imphal gidama khongsankre hari truck sing asigi manungda LPG bullet tragani thoi petrol tanker kunthraga mari cement truck mapan sing yauri henisu paus da pali Myanmar junta gi air strike miyoi mari sikre Myanmar gi khathang wada leiba sin state ki mindat amasum kanpet let Myanmar junta na nongma khakta nongthakta gi landa taraga mangarom sathaduna prisoner of war POW yauna miyoi mari hatkhre adi Sin People's Army CPU CPA na thamlakhiba warolamada hawkiba me taraga mathugi numidang pung taramatuga minute nifuga mangarom tarakpada mindat Myanmar Lanmi gi fighter jet singna anirak landaraki me taraga nithuide su tauna sid amuhana nongthakti gi landa taraga mathirak sathaki eri CPU CPA na nongthakti gi landa sathakhiba aduda government building tara yauna yum taraga manga mangtaki eri Thadoraktriba sing thangza fawudi thadorakri furup amana wakat khongsa sakhi atopa singna wakat mi phamsa takhi me taraga humdiri thokiba mi ahum siraga mangana sokiba imbuski matungda tuan furup ki miyoi sing phajin aduna thamkiba sing thadoraknaba taksinduna tuan furup sing ki miyoi sing wakat mi pham amadi wakat khongsa sing sangsinakhi search Luchingba ahum imbush tawduna hatkiba amasum phajinduna thamliba miyoi sing thadoktabigi mayokta Kangpokpi district ki modbongdagi Sarjahar Phawba miyam gi khongsit pangthokri Kuki NP Manipur gi president CS Ajang Khongsai Kuki NP Sadar Hills ki president Thangmin Len Kipgen Kotu gi chairman Lunthang Hawkip amasum atai civil society gi Luchingba singna khongjang aduda wangangki Makoin hai misam miyamu phajillaga thamba haibasi lon yadabatana tana masi miyamu kian khangan bigi thabuk sathabani New Delhi da makoina patient ki Hariba Satar of Demand adu ambush amasum mihat adugi matangda NIA na thisinalo thawdo adu sienaba sing amasum lautuna bada yauriba sing serak piyu Ukizo misam sing ngak sienaba permanent security piyu special security zone samgalu sugi sanariba political gi khongthang asi hena yangsin halu haibani singu yauri Kuki NP Manipur gi Information Secretary Zhang Haulun Hawkip na phongdokhibagi matungina protest asi Kangpokpi Churchampur amasum atai Kuki Zau singna khundaba mafam singda pangthokli ingtamna leijaba pamba Kuki Zau furki miyoi singna wa ngangdababu aswan mani haina lauroidabani haina section 1 thamladuna Kuki Zau singna khundaba mafam singna sathariba democratic oiba khongjang asi lonia daba mongda mi phawjindunu thambigi mayuktani amasu Kuki Zau miyamgi asumba wayel phangnaba kaidongaida yasinaba tawroi haina magna makataki Ni kuntraga matuida Kangpokpi district ki Lairon Wifi Kuki khunda phajin kiwa ngarangi
Miyoi taruk asi nungthil pungani fawbagi manungda puthoknaba UN sina lengakta thakiba matam helaba phawwa sapsaba mari makong khangma ngamdana leibagi mayokta ngarang Kaubru Range Women's Union mapung oiba thaudang lauduna kangla tongbida furup kayagi miyoisingna Imphal Dimapur lambi thingduna khongjang sangsingkhri khongjang adura kidnapping is not justice, humanity, hatred. We demand safe release immediately, no to abduction and violence. Violence divide Manipur. No community good live in fear. Justice, peace and human dignity haibani singba thaba placard sing season khiba kaloina khulaw kya sulaki khongjang aduga mari lainana Kaubru Range naga women's union gi ko convener Wiriyang Jinliu Sawang na Inglisingani kungo humdagi me ahumdagi koki narkoti rising sa tarakliwa lana sa hauzikti naga furupta amu onsilakli haina palladuna asiguma theorising asi laingak na takthokpa ngamdriba karigino haina hangki President rule lairuraba matungda lakliba anawba lenga sina lamdam asida nena taba phibam purakani haina miyamna thazaruraga hauzikti koki narkoti rising lana si lamdam asigi yellow fruit masing suna landarakpigi phibamda laklaiki Nagagi miyoi taruk fazin kraba koki kun lairon wifi si Indian Army gi yangkai getret Mountain Division ga naknana lairaga karigi misam singadubu kan mangamdabano haina hangladuna makna makhatana lengakna su army da kari su haidabasi karigi no haina sangki makna hai konsa kun amadi laimakhongi marakta su army lairibani amadi apikpa mafam aduda miyoi taruk fazinduna thamkiba du kan mangamdaba se lengaki asonmani amadi mating leitab lengak oibigini miyam leibigi lengak leibani haibisi paliba lengashina khangadabani amadi apunbagi saktam kanana su thugaibi yaro haina su phongdoki hongjang adura saruk yakiba social activist asankasan lamdam asida leiriba masing yamlaba central force ngasina misam miyamgi punsinga ngamdrabanina loina hankro makhoi leiraga wai chinabani hari Angangda karan tarui haiba kota puthorakpada miyamna thomjilakri sai noribi nupi masa amada natabali chatlubani haiba masagi sai nifugani thoi suraba miwema kota puthorakpada nupi mayamna landana bahonakri Imphal East ki hangang police station ki manung sanba mafam amadagi miwedu CISF da constable oina thabuk tawani Mak pungarang special court Pokso Imphal East puthorakpada nupi mayamna landarakhibani 21 ni hariba miwedu mahaki Judicial custody ki matam loiraduna court ta atopa under trial prisoner singa loinana security personnel singa prisoner benama da hablaga Manipur Central Jail dagi puthorakhi makpu makhata na judicial custody remand pibina bahaijabaga mari lengana karang court puthorakhi bani miyedu atopa under trial prisoner singa loinana court complex ta yorakpaga ikang khangodana victim gi imung manung gi miyoi singa masum laikai gi miyoi sing papung oine nupi singna 21 ni hairiba miyedu tamna landana bohona rakhi phiba madu security force na khudakta thabak lokhatladuna 21 ni hariba miyedu ga atopa under trial prisoner singa court manung da thuna yangna pusilaga court building gi sangpham oiriba mapung oiba thong adu lonsinki 21 ni hariba miyedu court na makhata na me kunthra phawba judicial custody remand piki panbayabri court asina me anida miyesina tharakpa bail application reject tawkibaga loinana ngarang phawba 21 ni hariba miyedu judicial custody remand piki bani magna sahi nauribi nupi masa adubu haukiba sahi gi April thadagi thengthang character na tabalisa sakhi haina maral siribani case adu nupi masa adu gi apokpina tharakpa wakat amadigi lakholakibani wakat adu 21 ni hariba nupa aduna masa nupi bu kumja English ngani ga kunga manga gi April thadagi thengthang character nupi oibigi ikai kumnaba manghan ki haina maral siribani adubu 21 ni hariba miyoiduna nupi masa adubu kihanbigi victim aduna wapam adu kanamata da phongdoktana lakhibani hari Huranba Burmese ani fagatkhri Myanmar ga lonariba Kamjong district ki ngamkhai manakta leiba khunna da huranbigi thabak sing sathaduna lairamba Myanmar masa ani ngarang ayuk Kamjong police BSF amasum Assam Rifles ki apunba kangbu amana fagat ngamkhri Pharabani du Myanmar gi mittitagi Thanglai lan amasum Maungjangdagi letkho hau kawba miyoisingni pawgi lekhunching hai makoi ani ngamkhai yumbi samaga ani gi manakta leiba Kamjong gi Huining Thana Kunda Pot Hurana Bohonaring security force Kangbu Aduna Fogat Kibini, Mari Renabasi Sang Yaudan Ngakui Lunch Lalaga Pot Hura Lamba Anido, Police Sinakri Hari Isagilam Kananaba Puna Honabigi Matam Oire Enesenki,
Nagasinggi lamda namduna sangsilaga amang ata thuanaba hotnariba mapa lebaki miyoisingna saugatpa kangbu lanjangdagi isagi miyam amasum lam kannaba matam sapsari haina Government of the People's Republic of Nagaland NSN GPRN gi Ministry of Information and Publicity na phongdorakli mapa lebaki miyoisingna haujik sathariba khongthang asi makhoi gi matam kya gi mamangdagi leraklaba aronbe agenda amani haina laujarabasu Nagasinggi ningtambagi right adu namthanaba kokising asibu asigumba mireibaki safusing na sisinaduna lakli habisi ifong rapopamni foreign occupiers sing asina moral amasum political ground Nagasing mayok ta hobang amlaktraba tungda housing na amo proxy war sathaduna makoy political issue du communal amadi law amasum order gi problem on thokna sangsilaga Nagasing ningtambagi hak adu namthanaba honarakli hadi Nagasing na sigumba khaipung tahanaba pot thausil asida Thuroidabani amasum Nagasing puna panam phangna basangsinna batai haujing mungna riba furup animakna khanba haibisi aikhoi punama asi aikhoi gi lam asibu supai paisilakliba new colonial forcing asigi khubam nungda aikhoi sanaraga lairibra hangba matam koki singna masida ningsinggadabadi makhoi gi colonial master singa makhoi gi lainariba mari asi nongmadi aroiba matam lakani siroladuna makhata na hai aikhoi gi saktama masum culture asi aikhoi gi lam asida satoknaba yaroidabani maram asina Nagasingna munna khangadaba asi aikhoi lam yauduna aikhoi saktam amasum nation asi karamna ngaktuna laigani siroladuna makhatana hai Nagasinggi khangba kanba amasum tumina leiba sibu asonba oina uroidabani karigumba masina khongthang lokhulakpa matamda foreign oiro yumlonariba oiro hena sathiba saithing nanglakloi hainingai leiti hairi sahi mari romasida singda lamai sakpagi BIIRS alert lising mapan ga sani ga taraga nipan phangki GFW chusampun umang khwaidagi yamna kokthokli hauki basai lising ani ga kunga ni thoigi me taraga taruktagi sali basai lising ani ga kunga taruki me taraga mati fawda Manipur gi singi district sing da lairiba umang singda lamai sakpagi BIIRS visible infrared amazing radiometer suite alert lising mapan ga sani ga taraga nipan phangki haina GFW global forest was na report tawga loinana English ngani ga amadagi na English ngani ga kunga manga phawba da han lairamba Manipur gi umangi saru hector lak ani ga lising humdra mangkre haina khwaidigi noba report amana hairi WRI World Resources Institute na develop tawba real time data amasu satellite imagery gi matinga loinana open source web based platform ama oiriba global forest was na malem gi tuan mafhum singda umang kya da lamai saklakpa gi alert pibaga loinana umang kokthokpa lamai saklakpa amadi lamsing sisinabagi thabak sing asi khanganduna government sing research tawribasing amadi miyam da honglakliba kaya du khanganbaga loinana umang sibu ngaktuna thamnabagi ithel piraga lakli haukiba sahi kullomas sterasigi aying asamadi nongju nungthagi sang yamna sauna ongba lakli haibisisu miyamna hena thoidokna khangnaraba ngaktani karigi damakta nongju nungsa amasum aying asada sauna ongba lakli bano haibigi asauba maram ama hairagadi sterasigi singi district singda lairamba umang kaya ama paktakna koktholaga popi pami sing thari basisu amani State government haukiba sai mangarungi mamangdagi singi district singda maru oina koki singna khundari ba mafam singda singmai kya lamai thaduna koktholaga popi pabi sing thari basi yaroi habigi war on drug haiba asoba drive ama sathabau khrabani susampura masum tenopal district ki singmai kya kokthokre habigi drone footage aerial video footage kaya amasu state government puthokpa laikre asigumba sairak sida global forest wasna khwaidigi noba report ta state asigi umang kaya haukiwa sai khara sida mangkhre susampur district yauna atai singi district khara da laiba singi umang singda pak songno mai sai haibigi BIIRS alert sing satellite imagery digi phangki hainsu makhatana phongdokhi Thadau gi search Luchingba hatkhre embus adu koki militants na sathabani Thasi ki tara humdoire kangpokpi district ki Kodjim Kotland embus sathaduna Thadau gi search Luchingba hatkhre duga ataina aso apan nanghan ki badu koki militants sing ne haina lengmai naga lup singna maral siraduna thawong adu akan momong na kanem tapri Liangmai naga katimai rongdi Manipur liangmai naga student union Manipur gi president amasum general secretary na punna thadorak pasiro aman hai koki amadi su sign tawnri koki militant sina dominate tawba Kotland khulda koki community gi
ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯇꯕ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕꯗꯨ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯊꯤꯖꯤꯟꯕ ꯇꯧꯗꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯍꯥꯊꯨ ꯍꯥꯊꯨꯅ ꯖꯤꯔꯥꯡꯔꯣꯡ ꯅꯥꯒꯥ ꯑꯃꯗꯤ NSNIM na ꯂꯥꯟꯅ ꯃꯔꯥꯜ ꯁꯤꯖꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯣ ꯀꯥꯏꯅ ꯅꯥꯒꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯝꯕꯤꯔꯝꯕ ꯂꯝꯗ ꯁꯥꯖꯤꯜꯂꯤꯕ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯒ꯭ꯔꯨꯞꯅ ꯅꯥꯒꯥ ꯃꯤꯆꯝ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯥꯒꯥ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯀꯨꯀꯤ ꯈꯨꯟꯖꯥ ꯈꯔ ꯏꯔꯪ ꯕꯦꯂꯦꯖ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡꯅ SDSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯊꯛꯇ ꯁꯤꯔꯛꯂꯤꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯕꯨ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯇꯤꯃꯥꯏ ꯔꯣꯡꯗꯤ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯗꯛꯇ ꯅꯥꯒꯥ ꯍꯣꯁꯇꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯣꯗꯤꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯗ ꯅꯠꯇꯅ BJPꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯍꯣꯡꯕ ꯂꯥꯛꯂꯕ ꯌꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯤꯈꯜ ꯂꯣꯏꯈꯤꯕꯒ ꯑꯊꯨꯕ ꯃꯇꯝꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ BJP ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯅꯧꯅ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯔꯕ ꯌꯥꯅ ꯂꯩꯔꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐꯝ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ BJP ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝ ꯅꯧꯅ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯔꯕ ꯌꯥꯅ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ 28ꯗ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯍꯜꯂꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯪ 2028ꯇ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯎꯠꯇꯔꯈꯥꯟꯗ ꯄꯟꯖꯥꯕ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯒꯨꯖꯔꯥꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯌꯦꯡꯂꯒ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯧꯅ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯅꯕ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟꯅ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯛꯄ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ